Cameragi battery tagre basta. Ting pang do pot sing essential do pizza rame ado mo imung do yang wana lehawe nupi ngakta lehawe nupi ani ama angang ga aduga mapuroi baduna cancer na ga layeng mangam dana lehori han makta da me apuna pu punemjeri video sigi title sidi khangbira mani mayang masigi video sidi mukbang video natte manipur gi oiba youtuber sing khar punjan jaraga covid-19 gi pandemic siga mari leinana manipur da leiba awana taraba singda mateng khara tawjabani video si haudringai da mayami mafamda mayamna sakhangnaraba pukchel charaba manipur gi youtuber singi ming mayamgi mafamda thamjaramge ahanbada dajon seram brothers ki dajon na sigumba wakhalon se mayamgi mafamda puthok piraktuna mayamna mateng pangningba lermasu kamdauna kamain tawna panggadagi do khangamdabadu sumaina wakhalon se chingjin biraktuna mayam se unity oina amato oina sumaina punjanlaga mayam punna tawminarga sumaina sigumba thabak ase pangthokba ngamjabani aduna ahanbada dajon bu haningai laitana thagachari aduga matung tarakpada daya sharma adagi ngasi gi kanglaipak pretty exo exo any fun go indie naru lily native manipur boring boy rishi maitai john the umor trails sonia samjet sabam sonia arts ani leibane aduga brarol maitai tingtong idi kanish and ignatius creation robert block haina leibane aduga manipur mirror bobby hoodie tam laisham ai manipuri e imrb athoi luwang bonitas block manipuri guy raj bobo vlog aduga ai isamak maitai mukbang manipur dadi lairabagi lairaba ngaktane subam nombam khangdaba khoi ngamna ba hingnaba ngaktane adubu handaki matang sidadi khoina suba nomba sukam ngamdraba upai sunglai leitraba yum khara khatang khangatjabane ekhoi su angam ba puthokjaraga yam mayamgi punna penaba tawbasu ngamjade aduna akhoi gi angamba khara khatang do mateng pangjarubani aduga haiba akhoina pangjaruba imung singsida yam hena soktha horaba imung sing yauri aduna mayamna kaigumba mayamgi side tagi angamba mateng pangbiningba leiraga su akhoida dum pau phawbiraga comment section da dum thambiramo aduga details sing do akhoi dum haijarke address kaido aduga mayamna angamamba mateng do pangbinaba su akhoi mayam channel mayamgi maikaidagi aina haijari akhoi yum 15 khangat chabadudagi laibaki irang hadi mayamsu mayamna hena khangbiri lockdown na henjalaga curfew kanjalakba sina maram oiraga akhoi lambi yam sangna chatpa yabai khudong chabado akhoi da leijade duna anakpa akhoi phaujallaga chatpa yaba khotpa lambi do khara do khangat charaga ngasi yum taruk khaktang da hariba mateng asi tawba ngamjarui matung tana mayamsu akhoi da pau pibirakpa atai yum lemhoriba yum singdusu sungsoi soidana kai situation sina kitang nemdhara kanda sungsoi soidana yaujarakani adum ninghannabu tawbigani ado mayam hojik wasu mayam ngangthokre mayam video se loibu boktong yengbiyo khoina kamai kamai tawgi gaido hapet matek hapjarke puradi hapjaroi imungi condition dusu akhoi moigi privacy do respect toroga akhoi moigi video di lawjarakte ado lambi da kaida khoina tawbado khara namjarpane mayam da clip ta share tawjari Zo'n box alleen. Niet ook zo, man. Wat zie je? Hầu đô cũng hầu đấy. Không còn hẳn tất tôi này bà. Không.
Mating pangba laaga mating pangdauba miduna phone paibiraktre kai phaubi mo macha amda thambiro Kanano sigi imungse phone paikhalaktrira hawai na tilhau na adaida mi yamanina Akoi first destination da hujik akoi na mating pangda potsing essential do pizza rame ado mo imung do yam wana lehawe nupi ngakta lehawe nupi ani ama angang aduga mapuroi baduna cancer na ga layeng mangam da lehori si lockdown mark sida mayam na angamba mi khaina sel gi tengbang pibining ba atopa tengbang pibining ba lairasu akhoida pau udum phawi raga kana haidi address kumba do hangbiraga mayam na dum pangba chatpi ning ba lairdi haibiro hauzik lai sina basikong second destination le weure next destination Kaukwa Allah Kaukwa cerita am gi brother hauzik akoi fourth destination da chali third destination da keno Kaukwa boroi makhong da family ama changwi ko moi family members se mari ne ba mapa dusu narga lehawe mama dusu thabak to subam nomam khangdan lehawe macha ama su disable ne ama dusu nongmagi suruga chabado adusu hujikti thabak subolo tawalo loima thingabanina lepanina kemta upai letana mayamgi mateng do lakpiradi na thawni jaraga lehawe do mayamna mateng pangbining ba yarogadi khoi gi si video si comment thambiram khoi address detail dum pizza ke akhoi site gi angamba tawjarme akhoi gi su adum mayamna pangbining ba yarogadi adum haibiro Peninsula si Kanchipur da weather si line sanire weather si di thogi Sanglam dribo Salami tause magic taruh amangan dia tadi magic tahu lah salah oi tinhau sampai awal dah sama dah mana lang thabal sih malom dah manga sudah destination fifth destination dah. Kita bakal sila kaya ba? Malom. Lamsang chali nge koi du yaw dore. Singka kale koi phayeng lagi thobale. Makamse, kupajase. Ashi shinda dam ashi lega. Yaure. Dam ashi lega. Shinda dam. Koin chang do shina sida. Gari phada bane uski phun da. Gari na dito ko yung lawo. Masam nga dyan. Lamborghini to mo bagi tasan.
Last destination. Hajik lore bani na mayam hujik khut ham thok na dana taunari. Si sai si kai kauge. Hayeng awang le kai da. Chicken nak kena dia. Jangan mesti main doa. Pergi refreshment. Ma'am, housekeep video clip tu dah aku ina masa amadi yum individual sing do hapa kudong cha daban hapchadre adubu yam sokna lehauba ya aku ina haina badi yum gi oiba essential items katang mateng tawsen haina jabne ado aku ina phibam do kitang sokba yawambadagi akhoi side tagi angamba cash oina mateng su pangjarame ado mayam su pangningba mateng pangningba sungsoi soidana yawbiramgani thajai comment ta sungsoi soidana thadawiramo akhoi detail ka loina adomda pizarake ado adom su angamba mateng tawbiyo haina mayam youtuber mayam gi maikaidagi aina norukna haijai loisalakpada viewers mayam gi support tagi aikoina ngasi tawba pangthokjariba thabakse tawba ngamjabani ado mayam lepa leitana aikoibu support tawbiyo pukning thogatbiyo aikoisu matung tabada sidagi hena mateng pangba ngamba oijage aduga video si loisalakpada ngasi tawriba thabaksigi achauba thodang lobiriba aigi iyamba aigi iche aduga aigi marup sing youtuber sing bu hainingai leitana thagatjari matungda su sumaina punna pullaga mayam gi mateng tawkhisi haina thamjage mayam bu angko su hanna punemjai camera gi battery ta agre base Cái này rồi. Địa chỉ năm ngày để phone nó tải. Địa chỉ ta cái năm ngày phone nó ta rồi. Anh chỉ tao đi cho về rồi. mi mèo nhá chelo tep se na napaga singkhat ne bas dai ki betri je cheng ha pe sida port kar ha pe from the port kar ha pani làm nó không làm ku khala khre dễ single lo nó là cái gì chỉ có cái một gì nó khá là cái gì yeah rescue có mấy chỉ cái này không được ra ông tháo ra rồi